ꯑꯩꯈꯣꯏꯒꯤ 2024 ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯁꯤꯒꯤ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯔꯤꯇꯔꯅꯤꯡ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯏꯂꯦꯛꯁꯟꯁꯦ ꯑꯩꯈꯣꯏ ꯐꯦꯁ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯏ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯇꯥꯡ 53ꯗ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 35ꯒꯤ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯅꯤꯁꯨꯕ ꯐꯦꯁꯀꯤ ꯑꯣꯏꯅ ꯍꯌꯦꯡ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 16 ꯑꯁꯤꯗ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ 9 ꯖꯤꯔꯤꯕꯥꯝ ꯇꯦꯡꯅꯧꯄꯜ ꯀꯥꯝꯖꯣꯡ ꯎꯈ꯭ꯔꯨꯜ ꯁꯦꯅꯥꯄꯇꯤ ꯇꯃꯦꯡꯂꯣꯡ ꯅꯣꯅꯦ ꯑꯃꯁꯨꯡ ꯐꯔꯖꯋꯥꯜ ꯑꯁꯤꯗ ꯂꯩꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 32ꯗ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤꯁꯨꯕ ꯐꯦꯁꯀꯤ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯀꯅꯤ ꯃꯁꯤꯒꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯃꯊꯧ ꯇꯧꯒꯗꯧꯕ ꯄꯣꯂꯤꯡ ꯇꯤꯝꯁꯤꯡ ꯃꯥꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯗ ꯊꯨꯡꯕ ꯍꯧꯈ꯭ꯔꯦ ꯍꯌꯦꯡꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤ ꯍꯥꯟꯅ ꯇꯧꯈꯤꯕꯒꯨꯝ ꯑꯌꯨꯛ ꯄꯨꯡ 8ꯗꯒꯤ ꯄꯨꯡ 4 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯅꯤ ꯍꯌꯦꯡꯒꯤ ꯑꯣꯏꯅ ꯑꯥꯎꯇꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯜ elector vote thadaba yarisi mioi 4,33,994 aduga vote sina akoi polling station chanipanga nipu pangthokani returning officer outer parliamentary constituency amoina aina hayeng voter singda appeal tawjaning basi mamang da pangthokibagumna isa gi daitagna tholaga vote thadabiraga yamna santi oina Lok Sabha election 2024 asi mai pahanna bo honna bada mayam sajong pinabi waina ai